Manipur Praja miyam gi apamba matung ina henna chetpa khongfam ama launanaba atubada Special Assembly mifam ama kauragani haina Chief Minister Biren na kokomida thazaba pirakre. Imphal gi Talipati da sakti leiba IED pokhaibada BSF personal ahum asoka panangkre miyam na wakat mifam famduna yaning da bufangkre. AICC yawang botaki delegation amang asi Imphal da thonglakre Indo Naga Santi gi wari na maram moiduna Manipur da thokliba charang na ba fibam yengsin gadawri. Kokomi gi miding makada Indo Naga Peace Talk ki waroi sinda kari yauri bage miyam da khanghalu haina tongan mafam da rally chatkre Jackson ki famtham kre. Kurumzari Times of Manipur gi Manipuri Pauming tabiriba mayam punumapu ASHAPRIYA na taram nokchari ngasigi maruba pausing machakai ni pizari Naga ki waroishin purakrabasu praja miyam da fongna marik chumba wakhaina bagi warol thamdabana lamdam masada ohelakliba mipaiba madi tangdu leita da bagi fibam masigi matangda kananaba kokomi gi mehur kangbu amaga Chief Minister N Biren amade mahaki cabinet colleague singa ngasi numidang wairam unaduna wari sanakre Manipur Praja miyam gi apambagi matung inna henna chetpa khongfam ama launaba athubada Special Assembly mifam ama Chief Minister na kauragani haina thazaba pirakle haina kokomi gi convener Sunil Karam na paumi singauna ba amada haikre numidang wairam pung 3 tara dagi 3 tara manga duwai fawba pung ama khara henna kokomi gi mihut singa Manipur gi Chief Minister N Biren ga unaduna wari sanakhiba adugi matang da palladuna kokomi gi convener Sunil Karam na makhatana haikibada Hausik Manipuri oriba fiba masi yamna luba tan fiba masida dola doli naidana leba kanba haiba wakhalon amang da thamduna paliba lenga kasina mapung oiba thodang lobiu miyam gi hul khangna lengak na thabak paikhatpra haibadu kokomina yengsinkhigani madang amadi matam gi makha pona makha taba kanba khongjang jangsin gadaba leiragasu miyamga tare tara thokna khanaraba tungda khongthang lokhatkani Hausi ka wainadi miyamga khusamnana kokumina democratic oiba khongjang kayama makhatana dumak leptana changsin khigani haina Sunil Karam na makhata khi media gi dangang pa lerak pa phiwa mayam singsina government ki chu preparation tawda ya daba wafam sing lakudana si punamakse ekoi assembly session ama athuba matam da kaurakana sap manaba Manipur Praja miyam na khaliba stand je si lobiu haiba wafam se ekoi thamami government na special session lama ekoi gi kaurba raba matungda thabak se thamami ba mayam singje thabak onthorokpra natraga onthoroktra haibase kokomina Manipur Praja miyam golona ngai minarakanda adugi matungina tarak pa thabak thorong kayang kok leba kanana hona matamda madugi satmina ba yaba mayam singo aikoi miyam golona amuka na koi khanna minarakanda tonona bagi phirepse chap chaba lei habse koi kokomi gi aset pa phirep amoina miyam thamjari Imphal gi Talipati da ngarang numidang athengbada sakhangdaba singna sakti leiba IED ama pokhai hanbada BSF ki personal ahum asoka panangkre thaudogasi ngarang numidang pung 10 ngapigani 13 makhai khara helakpa duwaida Imphal East ki Porongba Police Station ke manung chanba Talipati Kali Mandir manaki turel mapan lom thangba lambi gi nakal da thokibani bom pokhai bagi thaudogadu da soklaba BSF personal ahum adudi Patik Chera Agartala dagi SI Lal Kumar Jahi Yankai Manga Apokpa Siri Antram Vijapur Chhattisgarh dagi Constable Koram Mahendra Jahi Kuntra Manga Apokpa Karab Sankar Amade Vilaspur Chhattisgarh dagi Rifleman Santram Jahi Kun Manga Apokpa Jasuram Kawe Makoy ahumok Tripura gi Chamga Kun Suba Border Security Force ki personal singne Hausik na ISBT Kumalampak ta laibane Thaudok thofong dagi fangba pau gi matung ina mafam aduda duty taba Manipur Police ki personal sing amadi BSF personal sing na mafam adudagi ithap thaptana lambi gi nakalda khana chainaba ma khamdok lamlaga tholakpada ikhang khangawdana bom adu pokhai rakhibane bom mache na panbadagi BSF personal ahumadu asoka pannang khibane khudakta soklaba makhoi ahumak Jenims ta puduna laikana khi bom pokhai bagi pau hek fangbaga Imphal East ki makok thongba police official sing changsin rakhi loinana Thaudogad की मतंग दा थे जिन हमजिन में की थबक चथकी हम खाली यही देखा तो वहाँ पर थोड़ा ब्लास्ट हुआ वो सिपाही लोग थोड़ा घायल हो गया वो लोग 3 आदमी था और 1 आदमी को थोड़ा लगा है घाव 12 बजने में 5 मिनट बाकी था
Thawdok asigi matung tarakpada forensic science team nasu ngasi ayuk thawdok thokfamda thizin humjinmagi thabak chathakhrei. Nakal amaromda thawdok asi thokraba tungda Imphal East District Police na checks in thorang thabak kankhatkrei. Ayuk pung tara aduwaidagi hauduna Imphal East ki additional SP operation TH Krishna Tombi gi mijeng makhada Imphal East commando na soibam laikai citizen club wangkai khuna amadi sobam laikai mari leirakta paksana thiba humbagi thabak chathakhrei. Operation aduda yum changduna leiramba miyoi sing masa masagi saktak che puthokanduna masakandupagi thabak chathakhe aduma puthoidokpa mifami pundi yaukhide nakalamoromda miyam leiba mafamda bomb attack chathaduna mipaiba pokhanba amade asokapan na hanbabu yaningdaba fongdoktuna telepathy da miyamna wakan mifam ma chathakre कनोने अखोदी चाही खुदिंगी गंगा पूजा तौरी से याम भजना अदुम पांगथोकपनि अदु ngasi हंदक तौरी से अहम बम पोखाइबे से अखोई मतुंगदा सिगुंबा थबक से थोकपि गनु हैना हाइजरीनी Nagage Peace Accord na state asige geographical area da machet ama fawba sokpa yaroi Hiramasida State Congress samadi AICC na chapchana lepli haina hanagi Union Minister Jairam Ramesh na fongdokre makna wafam asi ngasi BT rota laiba Congress Bhavan na pangthokpa pawgi mifam amada fongdokhibani Manipur gi miyam na thengnariba tang tada ba fibam amade North East State singi miyam da fawriba charangnariba kaya sigi matangda AICC gi luchingbi Sonia Gandhi na Yengsina Batarakiba AICC gi awang bathaki delegation ama ngasi Imphal da thunglakre Hanagi Union Minister amadi AICC gi General Secretary Mukul Wasnik Hanagi Union Minister of State Jitendra AICC gi Secretary Research Department Ranajit Mukherjee amadi Advocate MD Ali Khan Saba miyoi taruk na saba awang bathaki delegation aduna Imphal da thunglabuga loinana MPCC gi President CLP gi leader yauna party gi luchingba kayaga su interaction tongnakhe Numenini gi khongchata lakliba AICC gi team maduga pawgi mifam amasu pangthokhe team madugu luchingliba hanagi Union Minister Jairam Ramesh na makataraduna AICC gi luchingbi Sonia Gandhi gi pautak matung ina Manipur yauna North East State singi hojik oiriba fibam kayagi matangda marik chumna khangdoknaba lakpane Citizenship Amendment Bill CAB NRC gi mathakta inau nobo oina achaubo mipainingai oibo wafam amana Naga Peace Accord gi wafam asini Accord asina Manipur yauna Assam Arunachal Pradesh ki masagi leizab fibam da chauna kaiba pirak payabagi fibam asigi matangda Congress Party na yamna lumna hakchina lauri Congress Party gi matamda accord kaya inakhiba yanakhiba leikhi adubo accord sing aduna atopa state singi geography da ahongbadi lehenkhide Congress Party na state asigi miyamda thamjari Naga Peace Accord na state asigi lairiba saktamda kaiba pirakadaba lairabadi madugi mayokta chapchana lepkani amade mangdanaba angamba thakta honagani accord asigi manungda kari yauribage haibasi Manipur Assam amadi Arunachal Pradesh ki Chief Minister Singh Fawba khanghandabasi angakpopoi amaromda BJP na Bharata CA bill pass tawnana bhonarakliba sigi mayokta su Congress Party na lepkani masida natana NRC gi wafam asisu party asina angamba thakta thengnagani haiki Farmers are under great distress. Factories are closing. Unemployment is rising. Tax revenues are falling. And Mr. Modi and Mr. Amit Shah want to take the people's mind away from economic issues to NRC and citizenship issues. This is a diversionary tactic. The real issues of the people, jobs, investment, the real issues of farmers, we have seen in Haryana and Maharashtra, this Article 370 and all has not worked because people want jobs, people want investment, people want factories, farmers want better price. That is not happening. So therefore, NRC, Citizenship Amendment, Article 370, all these issues are being raised. We will be going to other northeastern states also, but we began in Manipur today because we know the sentiment of the people of Manipur on the Naga Peace Accord. MPCC ki President M. Okendro, CLP ki leader Oibo Biyauna, party ki luchingba kaya su pawgi mifamadu da sarukya ki. CLP ki leader Oibo Bina haikibada,
AICC gi luchingbi Sonia Gandhi na state asibu asuki matik lumna lauduna state asigi miyam gi charang nariba sigi matangda mayek sengna khangnanaba awangba thaki delegation ama thabirakpasi yamna nungai Timasina state asigi hauzik oiriba laibak ki fiba masigi matangda marik chumba report ama lawgani Center da Congress na panba matamda Assam Accord Punjab Accord Mizoram Accord sing inakiba matamda state sing adugi yumthangnabada laiba state singda akaiba kari supi khide Nagage Peace Accord asi Congress Party na su taramna oi adubo Accord asi na state asigi fibam da kaina na basin basi Congress Party na yabang amloi miyam na su yabang amloi Hauzik Fawbada Center amadi NACN IM amadi NNPGs ka yanakiba wafam sing asi kari no haiba miyam da khangandabasi state asigi miyam na Pam da wafam sing adu pitokrabra haibasi hangningai oire haiki Territory that sacrifice torpa tarbadi kari consequences lakadagi haibudi government of India should have to think seriously akhoi da leriba community si more than 34-35 different tribe different communities ne akhoi si lei Muslim lei Hindu lei tribal lei Christian lei loina makhan chuna lei bneba sidai da bo Sigi bill sigi sida yauriba bill body sida yauriba si Bangladesh da Pakistan da Afghanistan da leiba Hindu wera magadi 2014 gi mamang da sahi taruk pule madi pakka citizen India gi woiba yagani adugo Muslim wera madi sangba yarwe sibu anti constitution na tabra ba sewa we should have to be fight tot and then parliament da inau nau na mu bill si puthro kanda da masi khoi masi totally against this cap sigi bills le layena ai sumaina thamjage Amaromda Thangmaiban Improvement Club TIC amadi Thangmaiban Awang Maishnam Laikai na sinduna Indonaga Peace Talk ki matangda checks in mifamama ngasi lila sing khongnang khongda famkhrei mifamadu da sarugya kiba kokomi gi coordinator Sunil Karamna Laibak kanna bahotna bada lamdam asida khundaminariba tongan bu furup singna rajniti gi khena bathamdana changsiliba khongjang asida sarukya biyu October 18 da chahi kunithoi chupna sanarakpa Naga Santi gi wari asida Manipur gi ngamkhai da sokpa yabu wafam yawramgadra haibagi chingnaba leibana November gi 13 fawbugi manungda agreement adu da kari yawribagi haibidu miyam pumnamakta khangalu haiba yawna wafam kaya fongdoki Demand si matung na so say home amini chana kaina akoi stakeholder tanagani khonagani harba wafam singja lotion gi ba pot ambu stakeholder amuk tarani have say very confused ma thole maramdi karigumba karimta sokti haram taragadi stakeholder tanaram dab siabani adon karigumba khara yauna som ga dobi wafam man leibadna maram kana Manipur gi stakeholder lorbasu loina tanarban maramadna hairi ba sokpa yaurma ga so ngasi dege na sign finally agreement to muk Thadringa the soy Thadringa da I could handle you have a say Sab Saba Wapama Miamna government of Ida Manipur government I could some message some pijavani Nasigi Langakta Mapangan Maki dignity hapna with the Makta Maki powers Pina with the Makta Wakan Chondam Bayade Hybagi powers Pirakana government of India the Takna but the Pangal only the sanction Zariba Manipur Mianda Amukana Kongjang Loisingbo I could get Aduma Amukana one a Tainaba Yam Adugumba Tayona Wapam Tamjalakana Manipur Mianda Damkata woman Wapam say Masis as a minister Amoina Mapi Pauna Hibam Tokte Yam emotional Obam Tokte November gi mari haikadawda November gi 13 haikibagidama mayamna ngapigani hojika mo makha da pau Manipur gi ngamkhai kaiba yaroi haina kokomina changsilakpa khongjanggi makha tarak poina ngasi thangmaiban akoibada Jackson Maira khongchat chatkrei The North Imphal Youth Orient Club NIYOC thangmaiban na sinduna chatkiba khongchara duda Manipur gi ngamkhai kaiba yaroi chingtam anigi nungsinabagi mari thadatpa yaroi Manipur imana yai fare haiba kholau kaya sulauki Amaromda Chingmairong gi akoibada su CSWA Chingmairong na sinduna Jackson Maira khongchat chatkei
Kokomina changsilakpa khongjanggi sarukomoina ngasisu All Manipur Mini Water Tankers Association asinduna NASHAPRIYA amadi India government anigi marakta purakiba waroisina Manipur gi ngamkhaida kaihalakpa yaroi haiduna tankers singi oiba rally ama chatkhre rally adu khurai tharoism laikai horaga Haikuru Makong Popular Crossing Lamlong Ayangpali Kongba Singjamai Kwakaithal Tera Bazar Lampel Sana Kaithel Chingmairong Lamlong Fauduna Laklaga Somerendra Bakta Lantung Pamoiki Iramda Manipur Simache Tarakpa Taragadi Akoigi Koko Migita Misina Lokalapa Kongsang Kudimakta Ikusu Saruk Yagani Tawai Chang Yauna Amadi Tawaina Pontapi Supigani Haina Kui Lepsaraga Kui Kongsana Bugidamukta Sigumba Tarangasip Paketavan Indonaga Pestoki Waroisina Manipur gi apunbagi saktamda kaihanba yaroi haina Kokomina changsilakpa khongjanggi sarukamoina ngasi Social Welfare Educational and Cultural Association WODO WCHYC SBYC na sinduna Imphaliski Thiam Konjilda Jackson Mefama Mafamkre Jackson Mefamadu da Thiam Konjin ge koibada tariba khulsing maru oina Funan Maring Waithau Chiru Saman Tangkhul amasung Saijin Palaki Mairapaibi amadi miyamna sarukya kibaga loinana divide and rule policy tawganu Indiana Manipur thugaiganu waroisen purau wakai purakanu Manipur gi integrity kaiba yaroi haina thaba placard sing seasonaki Jackson Mefamadu gamari leinana SWAECA gi General Secretary Chanam Sanayaimana Ipai pugi matamdagi amata oina nungsi chanana himinariba furup singi apunbagi saktam thugaina bahonarakpa amade Manipur gi territorial integrity da singnarakpa khudingmak punna thengna minarsi haiki Amaromda Saman Tangkhul Village ki Secretary Angam Saman Tangkhul na NASHAPRIYA amasung India government na Manipur gi apunbagi saktam thugaiba yaroi Kokomina changsilapa khongjang khudingmakta mapung fana sagotkani haiki Santigwari Sanabasida, Kogi, any Tonga, Rizalama Lakoda, Akoi Madu Mayokta, Akogi Manipurgi, upon the Satam, the Sinner, Bokodima, Mayopuna, Leminaduna, Mayong in a sea Hiba, Atuki Pandam, the Koi Hiriba, Wakan Pamja Panjabani, Ladiba Nusindaraba Satamse Kaiba Tarlabadi Awenamaduda, the middle is Upangamoy, Awe Kokomina Satarapa Kudimba Matui Neraga, which is Sopotogoni. Mayai Kaba Nisadagi Laptoptuna, Sana Konabada, Ahenba Meeting Changlasi Haina, Langtabal Kendra Gemele Suiba, Captain PD Minister Karam Sham na Fongdokre. Wafamase Minister Nangasi, Chazing Awang Lekai the Nauna Saba, Badminton Court Amadi, Badminton Association Gi Office Sama, Miam the Kusana Begitaram the Fongdokibane. Lelong Chazing Awang Lekai Badminton Association Amade 20/29 Development Committee Chazing Awang Lekai Nasindana Pangtopa Thoramaduda Development Committee Gi President Y Hemendro Lelong Nagar Municipal Council Gi Chairperson L Lalmane Ward number 3 Gi Councilor P Gita LJP Langthabal Gi President L Biren Yauna Masaknaiba Miyoi Kya Susarukya Ki MLA Gi Local Area Development Fund Gi Makada Saba Badminton Court Fencing Amade Lelong Chazing Awang Lekai Badminton Association Gi Office Atu Miyam da Kusina Bagaloinana Minister Karam Sham na Makatana Haiki Ngasidi Langthabal Kendra Yamna Kumang Chausin ba Kendra mo oide Sana Khona bagi lamda Ahen ba mityang changduna Ngasidi Kendra Sigi Mafam Kayada Asigumba Badminton Sana Fam Kaya Semgatle Masina Kendra Sigi Naharol Kayabu Afaba Lambida Purakpada Achawa Mating Oiragani Kendra Gi Chakot Kongtang Paikatpada Pungning Tawatsi Aigi Haiba Wakalon Tadok Labade Chaukat Maikaida Hena Kumang Chausin Bangamgani Handak state asigi miyam gi thamoida charangnaba madi chingnaba kaya asina maram oiduna pochai kaya leisiliba sitowiganu amaromda oil pump singda thau fanglaroi haina miyam nami paiba poknaribadu aranbani haiki tamda community hall khak saraga nong phadok chakcha hija nabana tragana kaima function ama tobagi importance to the gidi ojek hall sida sanaroi kaya adi badminton khangde any play Sanabaya indoor yoga porting Sanarapakanda was it drugs na attack Toreba Manipurgin Harbour Sing She the Madudaki Nantong Nanavia Tobomaram Amakami. I got Wakalondo that has a Batamaga, C. Badminton Holds or Manipuri film industry da chawna mayong yaram labi miyamna
abok pisak haina khangnaribi laishram ningol laurembam ongbi pisak debi masagi anaba amadagi ngasi nungthil pung mari rom tarakpa duwaida wangkhai purana rasbari da leiba masagi yumda leikhidrei matam kayagi mamangdagi manipur film gi lamda tanatana teleplay drama na chingba lam kaya da su sagnai rabi actress abok pisak na hinglingai matamda mayong yaram batanatana artpu awang bathakta thangatna bokhonabada achobo mating panglame masagi chahi marifut tarama taret sur ngapigani mauda taret suraba abokasi engluk lising amaga chamapan kulhumdoigi november gi kunmathoida laishram julon singh amadi chandani devi gi ahum subi iton tomdi machanupi oina fangzaki mahakna chahi taret khakta ngai ngaida lava kusa kauba dramada kusa saduna art ki lamdai han hanbo oina khongda rakhibani mahakna ngallingai matamda celluloid film maya fagi macha aroiba natte thawan michak na ken kibada na chingba maming leiraba film kaya da choba role kaya lauramki mahakna pungsi chenjel loi kibada manipur film gilamda achoba hoba ma soidana lehoragani Jun Taranipan gi thogdokta Manipur gi integrity kanana bohonabada thawaina ponta bikraba Taranipan gi mafamda coordinating body krai madi akoibada leiba club amadi mara paibi sing khusamnaraga khurai ahong pungda maira amadi lei sukat khrei haujek Manipur gi integrity da singnarakpa matam asida aikhoi Taranipan gi manga khurai prajana lepli haiba utpa oina ngasigi maira amadi hailei katlibani haina coordinating body khurai gi chairman leithantem binoina phongdoraki ꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯈꯨꯕꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩ ꯈꯔꯗꯪ ꯀꯦꯟꯗꯜ ꯑꯃꯇꯪ ꯀꯠꯆꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯁꯤꯡꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯏꯔꯛꯂꯤꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯋꯥꯊꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯕꯨ ꯄꯨꯁꯤꯟꯖꯔꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯂꯩ ꯀꯠꯄ ꯀꯦꯟꯗꯜ ꯑꯃꯃꯝ ꯀꯠꯆꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ Paugi Marthana Tema break Amalozari. Luhongbagi furniture set kaloinana still and style amadi local almira phambiragani. Furniture set ama laibada fian ama lemna hapchari loinana ningol chakaubagi akhanabu offer supizari. Bed, dining table, office table, sofa, almira, fridge asina chingbu khudimak phangbiragani. Ngasimak lengsen biro steel decor. Sagol Bantera Kamlikai Imphal Manipur. Contact number 9612167042 natraga 8794714511. Break imatungda mayam utaram nokchari makhada bu pau pizari nakala maromda koko migi khongjang sagaladuna indonaga pistok ki manungda kari yauri miyam da khangalu haina Bishnupur to Imphal Tata Magic and Ben Owners and Drivers Association asinduna Bishnupur maning lekai dagi nambol chingmang fawba Tata Magic singyoiba rally ma chatkhrei khongcharaduda sarugya khiba singna Manipur gi saktam kaibe yaroi long live Manipur haiba kholau kaya lauki rally adu Bishnupur maning lekai dagi horaga oina kaithelda langthung pamoiki Ojik mayam na khangan dana thami basi aroi bap moi ki final accord order la bani na majik mayam na khangan biro loina na masina Manipur gi integrity da Manipur gi phiram da sor ba ta raga di madu akoi thawai hakchang yaunai akoi ya janing de aduga loina na hojik leiriba Manipur gi kokomi na changsil leiba Manipur gi integrity kaiba yaro haibagi khongjang achida akoi Sharuk Yazabo ina amasung mateng pangjabo ina akoi ngasi gi rally asi pangdok jabani Kokomi gi meeting makhada coordinating committee Jiribam on Manipur integrity COCOGMI Jiribam na sinduna Hilgat Bidyanagar Lakhipur Chandrapur Kamranga amasung Kamranga Muslim gi ima singna khusamnaduna India government amadi Nagaland gi lalhulu kharaga wari sanari basida Manipur gi apunbagi saktam amadi Manipur gi lam sokpa yaroi haiba checks in mifamama ngasi Jiribam gi Kamranga da leiba lamlong kaithel da famkrei miyam gi oiba checks in mifamadu da sarugya kiba COCOGMI gi coordinator Y Sanjeev Singh na Indonaga Pestock ki waroisin adugi manungda kari yauribagi haibadu miyamda khangandana thamle amasung India government na su hariba wari sanaba sida Manipur gi interest da sokpa yaba wafam amada yaude haina palli adubu waroisin asigi manungda kari yauribagi haibadu kari gi damak losinduna thamlebano haibasi miyam gi achobo wahang ama oiribani haiki
Amarom da karigumba peace talk asida Manipur gi apunba gi saktamda sokpa yabu wafam yauramba taragadi haukiba chahi lising ani supna amada thokiba June 19 gi thodoktage hena chawba mai haulang pokama tholakani amadi imalaiba ki damak thawaina pontha pirabasu pigani haina makhata ki Manipur gi karigumba sokpa yaba karigumba yauramba taragadi hena haukiba 2001 thokiba 18 June dagi hena khogi athoba singna pamjaramba iramdam si imalaiba ki damakta thawaina ponda pibagumna adugumlaba makhoi tung ilakadaba mapari kya leiri akhoi lamdam sida leiri habase hujik leiriba India government su maji khanga damani adu karigumba sigumba leiriba ngasi akhoi na section bifam family base leiriba akhoi lamdam sida leiriba pur khudimangna leiriba jati khudimangna punsala kanda akhoi na hujik leiriba pibam sida akhoi na tumni lesson yadre mipum khudimak mipum nam singna hujik leiriba mathok adu hujik miyamna pamba sigi ona tenaba kaigun thropa taragadi akhoi na thawaina ponta piragasu pirani haibagi pandamdani ngasi akhoi na kokozimi ne sinjara kanda jeri bamdasu ngasi akhoi na wakat mifam famjiri base ngasi ge checksin mifam aduda kanglup naiba thausil yaroi Indiana Manipur thugai gano waroi sin pura u wakai pura kano NASHN IM gi waroi sin pura pada Manipur soktana loisillu haina thaba placard sing seasonaki Amaromda Imphal East ki manung chanba thiam konjil da su mai ka idom ge miyamna checksin mifam famke Koko migi khongjang saugaladna Unity Kurai haina mingthonba WhatsApp group ki thomi singnasu Kurai kongpal thongkhongda checksin mifam famke Unity Kurai WhatsApp group na Koko migi ihobu support poina Kurai kongpal thongkhongda checksin mifam famjari masigi wan tokti ngasi tangdu laita draba Manipur gi situation asibu amtang di tangdu laita ba oiba phangnabi damta support to boina akoi WhatsApp group ki member singna amata oina section mi phamasida saru yaminajari All Kiamgai Nupi Chowkhat Thorang Lup Amadi KYPC Kiamgai Haibong Mangkhong Nasu Kokomigi Khongjang Sagaladuna Nagagi Waroishin Purakpada Manipur Gyapun Bagi Saktam Hiramatada Kaihan Bayaroi Haina Kiamgai Community Hall da Jackson Me from K Kainau Apunba Maira Paibi Kainau Ayokpa Women Society Nasu Kokomigi Khongjang Sagatuna Ngasi Kainau Kaithel da Wakan Me from Chathaki Wakan me famaduda chingmi tammi amatane India government amasung NASHN IM manigi marakta yana ki ba wafam miyam da khanghalu Manipur gi apunbagi saktam kaibe yaroi haina thaba placard kaya seasonaki wakat me fam chatha famda miyam gi meeting pangthoknaba mic pangkhatuna sem saba ubada district police team mama laktuna mic sing adu lokhatke adubu wakat me famaduda di akaiba pikide India government amadi NASHN IM gi Santi Wari gi Waroishin Purakpada Manipur gi saktam kaiba yaba wafam yawhallabade ahum suba nupi lal thoknaba batan tawbuga chaf managani haina Thobal Kaithel fambi singi luchingbi amana phongdokre Kokomi gi meeting makhada mahairoi lup amadi Thobal Kaithel fambi apunba mathak makhana sinduna ngasi Thobal bazar da checksin mi famma famla batunga khonchana manchaklaga Deputy Commissioner Thobal da memorandum pisingki Security personnel sing amadi khongjang changsiliba singi marakta ngaihak mukna bathoki adumaku asoka pambi yawkhide ngasigi khongjang aduga mari lena ahum suba nupi lal thoknaba India government amadi NASHN IM mani nisimbi gano chathariba santi gi wari gi waroishin purakpada khudingmak na sogatle adumaku mai horol dagi hauna nungsi chanana leimineраклaba furup sing ikheng tanana basilaklabadi tumina lethokpa ngamloi iramdam gi damakta kana amatana siba kiroi haina phundaki mamalle adudu kha changjang gi jesigi Kokomi gi meeting makhada Yairipok apunba na susinduna ngasi Yairipok bazada checksin mi fam kre checksin mi fam aduda sarugya kibi lamjing maira lup Thobal district advisor Chongtham Uttarani Devi na hai India government na makhoi gi khudongcha na balambi thibada Manipur bo machet pithorakpagi thawong asi yabang amloi Manipur gi chief minister nai khoi bu khamjin na bokhona bagi mahutta iramdam kalhongna ba khona si haibu wafam thamlakhi amaromda Kokomi gi meeting makhada Andro Bazar, Andro Machingpat Kaithel, Andro Mayai Laikai Kaithel dasu checksin mi famduna khongjang changsinki. Yeah, government oiro, Manipur government oiro.
अतोप लमगी हैंडशेक तौनबा मतमदा मचेत मचेत पिथोकना मणिपुर लोइरे अखोय खरना हाना खांगना लेगेदगे अखोय ना हल्लोरबसु मसिग थवाई थाबा किजदे अदुना हंदगी वरी साबसे कोकोमिना डेट 4 दा डेट लाइन अमा पीरिबसे चीफ मिनिस्टर ना मियाम दा खंगन बिगदाबनी अदुगा लोइना लोइना अखोयना चीफ मिनिस्टर बुसु थौना हाचबग लोइना मोगी मतुंगा अखोय लेजरी असिमसु मोय काउबिगनु कोकोमीना चंगसिलपा खोंजंग सौगलतुना LYDC लुकर KYDC कियाम HYDC हौरंग कैरेल अमदे LAC लैतोंग नपुन सिंदुना हौरंग दसु चेक्सिन वाकन मिफम फमख्रे लमदमदोंगी यामलब मियामना वाकन मिफम अदुदा सरुक यादुना मणिपुर काहेलकपा याबगी मायोक्ता खोलाउ कयासु लाउखी आसाम राइफल्स ना मोरे लंबीदगी हेरोइन पाउडर का कोनना मियोय अमा फारे टेक्नोपल बटालियन की तरानिथोई सुबा असम राइफल्स ना ngasi nungthel pung mari makhairom taba matamda imphal more lambi ge khodeng thabida leiba asam rifles ki check post ta more rom dagi tholakpa gari sing check tawda heroin powder packet 18 yarom badagi miyoy ma fakhi farba miyoy adudi MD fakur chai khun chahi kuntaret apokpa laikhidraba MD Najir Ahmad kawi Thawbal district ki sangayumpam mairen khundagi ni hairi farba heroin powder adu punna gram chaniga kulhumdoini farba miyoy adu more police station le sinakre Patriotic Writers Forum Manipur gi meeting makada forum asigi Guwahati branch Assam na sinduna ngasi Guwahati da leiba hotel kalpada Guwahati Silong Hozai Kasar amadi Manipur gi ningol sing chakaukre nat ki oiba fizul setuna ningol kayana thauramadu de sarukya ningol sing na mabung maupa oiba singi damak ngamjaba haira puraktuna khudol tamki Patriotic Writers Forum Assam gi secretary Raju Maibamna Guwahati da ihan hanbo ina ningol chakau bagi thauramase kumja lisingani tara tarukta forum asigi hanba mapo kumun thoranga mari leinana hodoki ngasigi thauramasina sagai tinadraba lam lapna leinariba iche ichal singna mabung mapo oiba singi marakta hena nungsinaba mapurakani thajai haiki forum gi president thaunaujam shyamna Guwahati da khunariba maitai chilinau singna nat ki oiba thauram sing toina pangthok pangamnade asigumba ningol chakau bagi thauramasina aikhoi masel punsinaba honabada chaungna mating panglagani haina phongdokhi Diwali kumhai loikraba matung leibaki konung Delhi da pollution na maram moiraga akoibagi nungsiki phibam phattabagi chang hengalakre amade phibam asigi yenglaga Delhi government na lambi da gari number oath even ge matungina nongma kalaga nongma chelhanbagi thorang adu amu khayengdagi chatnaba hawhalaba yai haire Delhi da leiba mahai loisang sing November manga fawulon gani ngarang air quality index 407 da leirambadagi ngasi 625 yoke Mayek sing na ubang amdabana lambi chathok chasinda amadi flight paibada khudong chadaba machaung na piki Leiba ki mafam kayadagi lakpa kala amadi saitya bupam jaba singbo khudong chaba piriba Mari suba saitya aschak ngasi Delhi gi Indira Gandhi National Center for Arts saloisin kani Numit humni chathar ki ba literature festival asida ngasi ngasimak art amadi literature gi Thawdang haibasida wangangloi chahum henbana sarukyaduna station chamarom pangthoki makoi singe manungda Prasun Joshi Imtiaz Ali Anand L Prem Chopra Saurabh Sukla Chetan Bhagat na chingbasu sarukyaki Salai Holdings Private Limited ki mathakta chathariba police ki investigation asi hek loibaga mausagum regular Salai finance ta transaction makhatana tawkhigani shareholder amadi investor singna mipai biganu haina company asige vice chairman Narengbam Biswajit nam phongdokre wafam asi ngarang paumi singa unaba amada phongdokhibani vice chairman Biswajit nam khataraduna Salai gi board of directors ki warepna company asige chairman oiramba Narengbam Samarjit pu board of directors ki list gi lokthokhrabani masigi mathakta police ki investigation asida cooperation pinanaba mari leinaba che chang khudimak mari leinaba singda pisinkrabani Investigation chatharingai manungda transaction tawba yadabana matam kharagi oina lepchabani Investigation loiraba matung mahausagum company asigi thabak thoram sing mapung fana chathagani maramaduna waraba suwana miyamna matam kharadang pungning fathana leibiduna salaibu mating pangbiyu haiki Thijan bagi marum asidadi aikhoina dung thijan bagi process sama leibanina
अदुगुम्बा ट्रांजैक्शन असे कोई तौबा यादबनिना अखोई अदुगुम्बगी मतम खरा मियाम दे कोई ट्रांजैक्शन तौजरोय हाइना अखोई अदुगी पोर्सी थमजबनी अखोइना मसीगी थिजन खोंजनबगी असीगी थबक असी मपुंग फाना लोयरब मतुंगदा अमदि अखोई रिस्ट्रक्चर गी फोर्स अतेम मतम मतुंगदा थो मतम दे लोयरब मतुंगदा अखोई मियामगा नहोना मियाम अपामबा अनिंगबदो अखोई थुंगनजगनी हानगुमना अखोई मखल मखागी तौरबा अखोई नॉर्मल ट्रांजैक्शन पुनमक अखोई चपचाने अखोई मपुंग फाना अखोई तौजगनी पाउगी मरथना ते ब्रेक अममुक लोमिनसी Luan Aruna Khat Tang Mai Ni La Mai Adventist Youth Federation West Circle Tuang Youth Camp Hai December 16 to 19 2019 Namduan Jang National Highway 37 None District Kailuang Gai Khau Adventist Youth Kagwai Guang Kariunu Khang Leaders Guai Rui Samda Lobam The Jabuan Panti Akhatna Sumai Lung Khau Nei Lana Ring Swang Mai Gai Cham Kadam La Cham Khang Guang Lau Diu Khang Tithai Special Ningol Chakuba and Diwali offers. 10% discount on labor charge. 5% discount on spare parts for Hyundai cars only. Benefit on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors Airport Road, Khari, near Comprehensive Concept School, Info, or contact us at 9366-508-258. Break matungda makadaba pau pizari. Thaubal district ke manung chatba khongzom langa thelda ngasi numidang Manipur ge punbagi saktam kaibe yaroi haiduna mairagi khongchadama chatkhre. District Police Commando Bishnupurna ngasi Tronglaubi maning lekaida achara wok check tawada nupa ama kani kilo mariga konana fare. Farba miyo yedugi mameng Tonglun Kepgen kawi chahi yangkhaini thoi sure apokpage mameng laikhidraba Thangkholen Kepgen kawi Molfai tampa khondagi ni hairi. Mayai Kaba Chinjak Napiba Mangzaba Haibagi Hiramda Chatarakpa Awareness Program Nasi Manipur Police Training Center Pangai Deloition Kray. Punna trainee Chatred Humfutara Humdoina Sarukyaduna Pangtokiba Awareness Program Loisinbagi Tharomaduda AK Jaljit Assistant Director MPTC Pangai W Basu Singh SP NAF Su Sarukyaki. District Football Association Moirangna Sinduna Chathariba Hanba El Kerani Memorial First Division Football League Lisingani Taramapanda Ngasi Amofa AC na 11 Star Bu Panjilama Sinoda Maithiba Pikre Aduga FC Kumbina City FC Bu Panjilama Sinoda Maithiba Piki Lakliba Tang Manga Dagi Hoduna Tang Taramari Fauba Lamboy Kongnang Kongda Leiba Manipur Trade and Expo Center da Pangtokadariba Malitex Fair gi Mangoinana ngasi ayuk Department of Textile Commerce and Industry Government of Manipur na sinduna Nauremthong Laishram Leirak Machindagi Lamboy Khongnang Khong Fauba Cleanliness Drive ma pangthokre Thoromaduga mari leinana Textiles Commerce and Industry Minister TH Bishwajitna Manipur ase khud haibi kaya lei lamdamasigi summit loan amadi sel thungi fibam fagal hanabagi pandamda laingak na lokhalakpa thausilamagi makhada Manitex Fair ase pangthopani Nakala Moromda Tang Manga Degi Hogodoriba Mela Sigamarina Mapungiba Thoram Pangtopam Oigadoriba Lamboy Konang Kong Taba Lambi Nakalasi Lulana Tamnabagidamak Nasigi Lamtu Sengbagi Thoramasi Pangtopani Haiki Social service service tuan fashion gi woro tuan ba akhoi leriba loop singi mayam moment of busi mayam no ubire adana siguma puna maksing se akoina matam khudamaki oina sapkhatna ba na honare har kanda akoina puna mak afaba manipur ma semba afaba bharat ma semba da akoina message ma pining ba aduga akhoi puna maki akhoi punna honamina ba aduga punna maki involvement changi aduga puna mak honarba matam da akoina mai papang ngani haibagi masingumba message akoina singa si tawre habasina loi pharani haibana taba aduga mipung khudimakta akoigi awareness adu khangam da miyosingju khangna ba haidana akoine electronic print media gi sinna singa tairap tawre har kanda akoi ngasi je pangthok chabani Police ka duty chap manana tawrabasu sentok nemba yum kaining thizana lezadaba Village Defence Force BDF Personal Singda ngasi Imphalis ki SP
Jogesh Chandra Hovizamna tin shit amadi yum kai sana naba tengbang polam sing khusina khrei SP Imphal SK office ta pangtho ki ba chamba thoramadu da BDF singna SP gi mamal naidraba tengbang adu gi thagat poloina SP dei kai khumna botki Kairang Maning Laikai da Laiba Popular Union Club na sinduna ngasi Laikai asigi ningol chak kaubagi thoram pangthokhrei Laikai asigi community hall da pangthokiba thoram aduga mari lenana Popular Union Club ki secretary General Chingambam Gaskan na phongdokiba da pangthokliba thoram asina Laikai asidagi haukiba ningol kaya amukhana unabagi tanja adu piragani Yom da ningol chakauba matamdadi yumgi mabung mokwa natana atopa hauminarakpa kaya thengnabagi matam phangde adumakpo ngasigi thoram asidadi makhoi masel harau thengnaduna pukmen pauminabagi khudong chaba du piragani haiki sidagi kilometer nipu yankai gi mathakta hena lapa pham da yum panaba yauri anak padasu yauri madu mayam dogi pun bagi khudong chaba ma thengnana bagi amu akhoina sinjaji na club ki leibiriba advisor sing president sing member sing na koi khana jabadagi ningon sing gi oiba khudol ama oina akoi masigi adaki 2019 gi November ahum masida oina pangthok laji na koina khanaraga akoi pangthok sabani reunion gi type ta ko saina to bi base it's very exciting aduga yamna su nungai ba phawe sigi moment ji ta senai kanda ai makna singe na traga personal oina sin bangam gadaba na te haijani Chanu Associate Kaital Express Duality Florence and Samadi Hailai Creation gi senthang makada Manipur Students Association Delhi na sinduna nifunipa laksuba Fresher Social Gathering arang New Delhi da pangthokhrei Tharamadugi nunggi oba warol piraduna Masat ki Vice President Jabet na Delhi da nauna lairi tamba changlakliba mahairoi singna Masat na khunai gi damak changsilakpa thabak thoram singda saruk yabada natana makoi na tamliba lam singda su puning changma mathautai Mahairoi amagi punsida khunai gi oba thabak thoram singda su saruk yabagi tangai fadaba kaya lei Aikoina tamliba mahai masing asidagi afaba wakhalon puthoktuna khunai asida thokliba thogdog wathok sing asi thengnana ba khona gadabani haiki Hauriba iho then lauriba kholau mayamasi without any reason launate they have their genuine reason so decentralized oiba developmental process adomna akoi changsinsi Thauramadu da Mr. Fresher, Miss Fresher amadi Best Attire Male amadi Female gi mingthol fangkraba mahairoi singda iramda Manipur da puthok chaba polam sing khudoloina piduna puning thagatki Nauria pakhang lakpa kendra ge MLA Subhash Chandra na phongdokiba wafam pakthok chawthok tringaida sangai pro to leiba Janet Academy amadi MDS matta lalle haizagadabani haina All Manipur Muslim United Clubs Organization Amuko gi General Secretary na thadorokpa cherol mana hairi cherol asina makha taraklibade Manipur da khakta natana India pumbagi oina education sector da thoidok hendongna mai purakraba amade academy asige singthaningai oiraba thabak thoram kayabu masakhang boina Delhi da pangthokiba Republic Day gi thoram da school asige principal amade India gi oina makok oikraba Ismat Puikai khumnabu lakhibane Masida MLA Subhash Chandrana UNACO school da pangthokpa thoram amada Janet Academy amadi MD Ismat ki mingcha thiba yabu wafam kaya phongdokiba du amukona hakchina lawe Amukona MLA gi mathakta lamdam asida leriba civil society organization singi mifam kauduna akan bakhongjang changsindringaida numit mangani gi manungda sengdorakadabane karigumba sengdorakta batarabadi Manipur gi chief minister education minister amadi governor da waka cherol pisin bagaloina MLA gi mathakta posture campaign fawba chathaduna MLA gi luzadaba wangang Bharat Sin Bathungna khangangani hairi Aikoi Lairik Tamsi, Aikoi Tungi, Tinjang Kaijing Daba, Mahiroi Oisi, Haibagi Pandamda, Youth and Students Welfare Club Sabung Kokna, Ta Ahum Leraga Pangtopa, Class 1 Dagi 5 Fawu the Laiba, Savung Kokamadi, Savung Kokunok the Laiba, Mahiroi Singi, Ahum Lok Suba Roiba Mock Test Nasi, Ima Sobam Lairen Bisanglen the Pangtokre. Makok Matang Taraba, Mahiroi Singda, Ta Sigi Mapan the Pangtokadoriba, Klabasigi Mapo Kumon Toramda, Manamatum Sing, Kusinaragane. Ethnic Community Development Organization IPSA Madi Noya Bazar Maitai Lekai na Sinduna Reception and Cultural Exchange Program ama ngarang Silent ki Noya Bazar da pangthokre Organization Ekdogi Executive Ujaiba Organization amasong Manipur ki
Simla Municipal Corporation na state asigi mapandagi lakpa gari singdagi green tax lobage yaba pibinaba lengak ta haisakre. Scheme asigi makada topa state singda register toba gari singna city manungda changbada green tax asi chanarabadi chaurakna lupa crore tarani thoidagi taramanga fawba state takana bapibangamgani. Scheme asigi makada achauba gari singi oina lupa chahum khara piktaba 4-wheeler singi oina lupa chani aduga 2-wheeler singi oina lupa yankhai lawgadoribani haina corporation asigi mayor kusam sadritna phongdokhi mahakna makha taraduna kanagumba green tax thidaba miyoi sing yauraklabadi makoibu hana wakal tahanna honagani madugi matungda su thidaba thoklabadi penalty oina lupa lising ani thiangani loinana green tax asi tungan ba parking hotel amadi online ki khuthangda thibagi khudong chaba pigani aduga tax asi amuk thikibaduna chayolama chanagani haiki nakalamaromda travel agent ama oina naren kawbami oyamana hai corporation asina lawrakliba khongthang asina lenga ki semilon fagarhan badasu achawu mateng oigani masina parking lot amadi lamkoiba singi pungning chingsinaba chakhat thorang kaya paikhat badasu mateng oiragani haina phongdokhi hauzi kamok sanamagi pau Ta sige nipan nagi taraf oba Gujarat ki Badodara da pangthokadoriba kunmathoi suba All India Tennis Volleyball Championship ta saruk yagadoba Manipur gi team ngasi haingang kangzaibung da laiba All Manipur Tennis Volleyball Association gi office gi association gi president Sanaujam Liven lam thakre ngasi lam thakiba Manipur gi team adu da team manager oina W Santa team coach oina Laishram Ajit Kumar yauna sanaroi tarana saruk yari Imphal West Students Club Khumbong na sinduna chathariba Imphal West District 7A Side Village Men's Open Football Tournament lisingani taramapan gi ngasi sanakiba ahanba semi final da Moidangpok FC na NSU awang posamum khulenbu panjil ani amada maithiba pikre Amarom da ani suba semi final da LKSU loitang khunauna Ngoirangbam FC bu panjil ama sinoda maithiba pikre ngasi nungtil phone ki ba pauche singda kari maru iba pau yaw ki bagi habadu myam puna khangminasi kanglei paki mairada MLA Humfuna Manipur ge pun masaktam kaidana ba thawdang lawgudabani haina miyamna khongjang changsilakadori Kokomi gi luching basinga chief minister ga unaduna wari sanakre telepathy da bom pokhaibada BSF ki jawan ahum sokle MLA A Subhash Chandra wafam hakchina lawi amuko Bishnupur da Tata Magic Signal rally chatkre sarkar asina Manipur ge pun basaktam kai halakpa yaroi haiduna khompham jet na lepli ke sham pandam da Waroishin loikrabasu Manipur gi stakeholder sing tanakini haibasina hena chingna hale kokomi Manipur gi sakam kaiba yaroi haina miyamna lepagum lenga kasina su lepi karam sham Delhi gi sat puja pangthok lingaida bom pokhai kre BSF ki jawan ahum sokle Delhi signa wakami from kre Salai gi samarjit na London da Manipur ning tamle lauthoropadagi investors sing nipai thabai nare kok chaknare tongan ba club singna thiam konjinda checks in from kre Pauzelda integrity thubaina ba honara pokhuding punna thenamidagani sanayaima bom pokhaibada BSF ahum sokle yaninda bofongdokuna wakat mifam chathakre kokomigi khongjan sawatuna Tata Magic rally chakre tongan mafam gayada jackson mifam chathari minister na social service camp pangthokre oza haibasi minna uba laini ibungo Manabada Baby Sonami Haki case CBI da sinakrabra Assam da October 13 da suicide tawkibaga mali lenna oza ani cherapi kre CM na social media da wakai thagat pasing chapkani haibadagi ngasi Facebook da post update tawbu hanthokre miyam gi mifam pangthokre mayang langjing tamang da drive chathaduna yungo fagat kre Aroi bada maru pa mukana Manipur Prazamiyam Gyapamba Matungina Hena Chepa Khongfam Amalongnaba Atubada Special Assembly Mifam Makarogani Haina Chief Minister Birena Kokomida Thazaba Pirakre
इम्फाल की टेलीपति शक्ति लेबा आईडी पोखाइबदा BSF पर्सनल अहुम असोकपन नंख्रे मियाम न वाकद में फम दुना यानिंग दब फोंदोख्रे AICC की अवांग बथाकी डेलीगेशन अमा ngasi इम्फाल द थुंगलख्रे इंडो नागा शांति की वारी न मरम ओइदुना मणिपुर द थोकलिबा चरांग नंबर फिबम येंसिंगदौरी अमदे कोकोमी की मीटिंग मखादा इंडो नागा पीस टॉक की वारोइसिंदा करी यावरिबगे मियामदा खंगहलु हाइना तोंगान तोंगान मफमदा रैली चटख्रे जैक्सन फमखरे ngasi gi wenadi matang asida manipuri paulo shinjare paumi eng tabiri ba mayam pun mapu ASHAPRIYA nam kana khurumjari